mayambu ikok nona khurumjari ngasisu mayamgi ngahak pathanabagidamakta Manipuri horror story amabuk puduna lakjari horror story asigi mamingna sanagi jingthau wari asina hingliba amati laikhidraba kanagumbi amataga marijadi ai ibana horror amadi mythologist da based tawduna ijaba wari ni wari asibu thabirakpa Dinobanta Nandaibam Haujik mayam da khudol tamjari Manipuri horror story Sanagi Jingthau Chik laba michik mirau khol tadraba ahing aduta singlen sanana khuru maira baiduna lai chanabada sangadaba polam sing ado pairaga makhoigi yum adudagi hek nakanda leiba haisnamgi wapal marak aduta sangdaga wapal marakta chauna hauriba haibong pambi adugi makhongda phamtharaga mahagna purakliba potsing adu mapham sana thamlaga lai sanaba horunaba thaurang tauringai wapal marak adudagi wang saurapa laimu ama thoraklaga singlen sanagi makhori adu pairaga metli singlen sanasu thaurang amata tahudabana maram oi ahing aduta thawai adum thari aina tawbana aina fangi mina tawbana mina fangi haiduni singlen sanana hinglingai afaba thabak amata tawramdi migi ibung manung kaihanba lai thajanba mapunsi sanganaba khoidowa sanaduna taibang phawdriba angang kayagi mapunsi lohenba amadi migi mahnabata tawduna mapunsi ado lelakhibani asomdana sajik tombi ado ayuki mi wanganaba makhai ngangnaduraga chak lamlakladuna mayumda halaklibani Manempok ibem halna sajik tombi adu yenglaga aina ayuk nganna yahoraga sit singduna wairam tairaga dukkalo haibasinang yaroine ko ayuk nganta miriam sing aduga miwangang ribasina nangina thaunai base sajik tombi adusu manem na ngalibatu manadaga happy baza nati maduda ibem halna sabu matung pena khongba haibado aigi imogda thoeda ko hairaga isau langduna thabakado tawri nongpok laima panthoibi amati nongpok ningthauge masaigon lamdam lamnungsi yairi poktani laisang yumdong pok aduta mama macha khakta leijabani mama na thambalnu kethelda leiyoli aduga macha nupi leisangna laidi macha saduna khuiri kethelda yonduna mama masagi pukchak tanjariba imungni numitna singsangdagi masek mangalga loinana singsang aniragi thorakpa sajik thaba sinarapa matamda sajak nganbidu pata mathanta yandai ama paiduna pata tharo thambal hekpa laklamli sajak nganbisu mana tharo thambal phajaba singado loine hekpa ngamlani haina yengakpada ure lehaunu lehaununa yandai ama pai tharo thambal heklibado ubada sajik nganbi mapukningda khoidau thitli adubu wangang haibi sajik nganbini momon noklaga lehaunung jenglaga hairami itadi ayuk angan basida yamna ngannabu patakum tharo thambal hiklam lidana natasu tharo thambal sikhara hiksagedana lehaunu su adumangai sajik nganbi ubada lehaunu nokningdana noklaga karino deita patse ai khaktagi natiye itagi suni nangna hekningba makhai heksawo asumna sajik nganbi tharo thambal hekpa loraga mayumda yandai adu paiduna hankhre masigi matung sajik nganbi masanupi leisangna ngarang hekluba takhelai jingthau lehausing ado kaithelda yonba chatlanaba thaurang tawri sak thonglamlaga kaithelda leising ado yonba chatkhre leisangsu tumba hawgalaklaga chak toklaba matungda mangolgi ukhokten aduta phammaga laidi sari tanja aduta salai nganbisu kubi ama pai leisang khoida lakli salai nganbina itana laidi sabado waramlani haidana kupsu sa sedana kobi puraga laklibani laisangsu mata do koksinduna nungtin aduta laisabi ani do kupsu sari salai nganbi ngehak lairamlaga mayumda adumak hanwai khre asumna nongmadagi hapta dagi tha haukhre ingin thani pakhang laisabi punamak huidromgi sangoi achouba aduda likon sanaba lakli likon aduta laisang sui yaurari laisangi phajaraba masak adu ujabada pakhang kaya
ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯇꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯆꯥꯟꯕꯤ ꯁꯂꯥꯡ ꯉꯥꯟꯕꯤ ꯇꯣꯝꯕꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯂꯩꯁꯥꯡꯒ ꯇꯣꯝꯕꯤꯒ ꯂꯩꯔꯛ ꯄꯨꯜꯂꯤ꯫ ꯂꯩꯁꯥꯡꯒꯤꯅ ꯍꯩꯁꯅꯥꯝꯒꯤ ꯋꯥꯄꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯇꯣꯝꯕꯤꯒꯤꯅ ꯍꯩꯁꯅꯥꯝꯒꯤ ꯋꯥꯄꯜ ꯑꯗꯨꯗꯒꯤ ꯊꯣꯡꯒꯥꯟ ꯑꯅꯤ ꯆꯠꯂꯒ ꯂꯩꯔꯤ꯫ ꯂꯩꯁꯥꯡꯁꯨ ꯃꯌꯨꯝꯗ ꯆꯪꯍꯧꯔꯤ꯫ ꯇꯣꯝꯕꯤ ꯃꯩ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯩꯁꯅꯥꯝꯒꯤ ꯋꯥꯄꯜ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯇꯣꯝꯕꯤꯁꯨ ꯎꯔꯦ ꯍꯩꯁꯅꯥꯝꯒꯤ ꯋꯥꯄꯜꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯔꯨꯕꯗ ꯇꯣꯝꯕꯤꯗꯣ ꯀꯤꯔꯝꯗꯕꯗꯨ ꯀꯤꯔꯛꯂꯤ, ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯆꯠꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯇꯣꯝꯕꯤꯅ ꯍꯩꯁꯅꯥꯝꯒꯤ ꯋꯥꯄꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯕꯣꯔꯣꯏ ꯃꯁꯥ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯇꯣꯝꯕꯤ ꯑꯗꯣ ꯕꯣꯔꯣꯏ ꯃꯁꯥ ꯑꯗꯨꯅ ꯅꯜꯂꯒ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯊꯋꯥꯏ ꯃꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯇꯣꯝꯕꯤꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯣ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯌꯥꯟꯁꯤꯜꯂꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯃꯥꯏꯕ ꯆꯤꯡꯂꯦꯟ ꯁꯅꯥꯕꯨ ꯍꯥꯠꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯇꯣꯝꯕꯤꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯗꯨꯅ ꯂꯩꯀꯥꯏ ꯑꯗꯣ ꯏꯔꯥꯡ ꯂꯥꯡꯅꯔꯤ꯫ ꯄꯥꯎꯗꯣ ꯂꯩꯁꯥꯡꯁꯨ ꯇꯥꯔꯤ꯫ ꯇꯣꯝꯕꯤ ꯁꯤꯔꯦ ꯇꯥꯕꯗ ꯂꯩꯁꯥꯡ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯄꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯁꯥꯡꯅ ꯃꯃꯥꯗ "ꯏꯃꯥ, ꯅꯪꯒꯤ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯔꯒ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯗꯣ ꯇꯣꯛꯂꯨ꯫ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯒ ꯑꯌꯨꯛ ꯈꯔ ꯑꯉꯟꯕꯗ ꯑꯗꯨꯝ ꯍꯦꯛꯀꯦ, ꯏꯃꯥꯒꯤ ꯄꯨꯕ ꯅꯪꯅꯅꯕꯗꯣ"꯫ ꯁꯖꯤꯛ ꯉꯥꯟꯕꯤꯁꯨ ꯃꯆꯥꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯥꯡ ꯂꯩ ꯍꯦꯛꯄ ꯆꯠꯂꯝꯃꯤ꯫ ꯄꯥꯠꯇꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯅꯥꯄꯣꯝꯗ ꯂꯩ ꯍꯦꯛꯄ ꯆꯠꯂꯤꯕꯅꯤ꯫ ꯂꯩꯁꯥꯡꯅ ꯂꯩ ꯑꯁꯨꯝ ꯍꯦꯜꯂꯛꯄꯗ ꯎꯔꯦ ꯁꯅꯥꯒꯤ ꯆꯤꯡꯊ꯭ꯔꯥꯎ ꯑꯃ ꯐꯨꯒꯥꯏꯕ ꯃꯈꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯁꯥꯠꯂꯤꯕꯗꯣ꯫ ꯂꯩꯁꯥꯡ ꯁꯅꯥꯒꯤ ꯆꯤꯡꯊ꯭ꯔꯥꯎ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯂꯩꯁꯥꯡ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯗꯅ ꯆꯤꯡꯊ꯭ꯔꯥꯎ ꯑꯗꯣ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯅꯥꯄꯗ ꯆꯤꯡꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯆꯤꯡꯊ꯭ꯔꯥꯎ ꯑꯗꯣ ꯌꯦꯟꯗꯥꯏ ꯊꯟꯅ ꯍꯦꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯁꯖꯤꯛ ꯉꯥꯟꯕꯤ ꯂꯩꯒꯤ ꯌꯦꯟꯗꯥꯏ ꯑꯗꯣ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯁꯅꯥꯒꯤ ꯆꯤꯡꯊ꯭ꯔꯥꯎ ꯑꯗꯣ꯫ ꯃꯗꯨꯗ ꯁꯖꯤꯛ ꯉꯥꯟꯕꯤꯅ "ꯏꯁ, ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯂꯩ ꯍꯦꯛꯄꯒꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯅ꯫ ꯃꯕꯦꯟꯁꯤꯗ ꯇꯣꯝꯕꯤꯒ ꯂꯩ ꯈꯟꯅꯕꯗ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯏꯆꯥꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯣ ꯊꯣꯡꯉꯝꯂꯕ ꯃꯇꯨꯡꯗ ꯀꯩꯊꯦꯜꯗ ꯂꯩ ꯑꯗꯣ ꯌꯣꯟꯕ ꯆꯠꯈ꯭ꯔꯤ꯫ ꯀꯩꯊꯦꯜꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯅꯥꯒꯤ ꯆꯤꯡꯊ꯭ꯔꯥꯎ ꯑꯗꯣ ꯎꯖꯕꯗ ꯌꯣꯝꯁꯤꯜꯂꯗꯨꯅ ꯂꯩ ꯑꯗꯣ ꯄꯨꯡ ꯐꯥꯗꯤ ꯂꯣꯏꯈꯤꯕ꯫ ꯁꯖꯤꯛ ꯉꯥꯟꯕꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯖꯤꯛ ꯉꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨ ꯆꯠꯄ ꯌꯥꯗꯗꯨꯅ ꯐꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯁꯥꯡꯁꯨ ꯆꯔꯥ ꯍꯦꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯌꯣꯟꯈꯤꯕ ꯂꯥꯏꯙꯤ ꯑꯗꯣ ꯁꯦꯜ ꯑꯗꯨ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯆꯦꯡ ꯋꯥꯟꯗꯨꯅ ꯆꯥꯔꯒ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯩꯁꯪ ꯑꯃꯥꯏꯕ ꯃꯪꯒꯤꯖꯥꯎ ꯀꯧꯔꯨꯔꯤ꯫ ꯑꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯤꯒꯥꯏ ꯌꯩꯕꯤꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ꯫ ꯂꯩꯁꯥꯡꯁꯨ ꯆꯥꯅꯅꯕ ꯆꯦꯡ ꯂꯩꯔꯛꯇꯕꯗꯒꯤ ꯃꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯥꯏꯔꯦꯟ ꯑꯗꯣ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯂꯦꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯕꯅ ꯁꯖꯤꯛ ꯉꯥꯟꯕꯤꯁꯨ ꯐꯔꯛꯂꯗꯨꯅ ꯂꯩ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯂꯩ ꯌꯣꯟꯕ ꯍꯧꯔꯤ꯫ ꯂꯩꯁꯥꯡꯁꯨ ꯂꯥꯏꯙꯤ ꯁꯥꯗꯨꯅ ꯀꯥꯡ ꯃꯇꯝ ꯑꯣꯏꯕꯅ ꯑꯉꯥꯡ ꯃꯆꯥ ꯀꯌꯥꯅ ꯂꯥꯏꯙꯤ ꯂꯩꯕꯅ ꯁꯦꯜ ꯈꯔ ꯃꯈꯩꯗꯤ ꯊꯣꯛꯆꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯕꯦꯝꯍꯜ ꯃꯃꯧ ꯑꯗꯣ ꯁꯦꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯏꯕꯦꯝꯍꯟ ꯂꯩꯁꯥꯡꯒꯤ ꯃꯃꯥ ꯁꯖꯤꯛ ꯉꯥꯟꯕꯤꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥ ꯏꯁꯤꯡ ꯆꯥꯎꯕꯤ ꯑꯟꯗ꯭ꯔꯣꯗꯒꯤꯅꯤ꯫ ꯄꯥꯠꯁꯣꯏꯗ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯪꯕ ꯌꯥꯔꯤꯕ ꯋꯥꯐꯝꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯅꯥꯅꯣ? ꯃꯍꯥꯛꯄꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯆꯤꯡꯂꯦꯟ ꯁꯅꯥ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅꯤ꯫ ꯍꯩꯁꯅꯥꯝꯒꯤ ꯋꯥꯄꯜ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯌꯨꯝ ꯍꯣꯡꯂꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯈꯣꯏꯗꯨꯋꯥ ꯁꯥꯟꯅꯗꯨꯅ ꯆꯍꯤ 112 ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯈꯣꯏꯗꯧ ꯁꯠꯇꯨꯅ ꯃꯄꯨꯟꯁꯤ ꯁꯥꯡꯍꯟꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯁꯣꯟꯖꯤꯟꯕꯅ ꯈꯣꯏꯗꯧꯋꯥ ꯁꯥꯟꯅꯕ ꯁꯥꯟꯅꯗꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯈꯪꯁꯣꯟ ꯁꯣꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯍꯩꯅꯈꯤꯕ ꯍꯥꯏꯕꯁꯤꯗꯕꯨ ꯂꯦꯞꯄ ꯋꯥꯅ ꯊꯣꯛꯏꯕꯅꯤ꯫ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯁꯅꯥꯝꯒꯤ ꯋꯥꯄꯜ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ
lai sanaba thorang tauringai mana sanaduna thamliba laimu amana makhori ado metuna hatkibani haisnam ki wapal jinglen sanana lai sanabana maram oi hainabi mafam oina sahi kaya leiraki ayuk angan baduta sana jawbi sak nganna thongdoklaga sathoklaba matung amaiba amurai gi manakta laklaga o oja maiba bu leibibro kauribadu amaiba amurai su taraduna mapalangda turaklaga hai sana jawbi kari tanasige aigida lakbabo sana jawbi akoiba aduta mi leibra haina yenglamlaga oja maiba nanawgi thabak amata tawbidaba yadri amaiba amuraida kari thabuk leina haisibo maduda sana jawbina oja amaiba yeri puki awanglom pat leiba nakan adom da leiba adu waiduda mama macha khaktamak leiba imung ama leibani imung ado nanawga kaya yanadi imung adu awa ana asiyana tabadu nanawgi mita uhanbiu ozagi hona jamal matik sana ai bijagi amaiba amurai selda chopa amaiba oibana matik sana pigi haibaduda wakal amatta khanthadana thabakado yakri maduda amaiba amuraina yumdugi yumbu rimbigi mamingka yumnak kado hairo sana jawbina moigi yumnak tubu o sangangbam sajik nganbi masagi mamingna laisang wafam madu tabada amaiba amuraina adu orabadi fari nangi ozana yana batawkragi hayeng amuk lau asumna hainaraba matungda sana jawbidu chatkri ahingi matam aduta amaiba amurai tareng leibi sanaduna changambam sajik nganbi ki thawai ado chingnanaba katna honari phattaba thabak tawbata lamba leitaba amaiba amuraini asomdana ahing aduta sajik nganbi do mang ama manglami mang aduta mahak wagai hi ama honduna pata lerami khanghaudana mana tongriba hi aduta lairel ama yasil ibadu uri lairel adu ubada sajik nganbi masa ado thak thak niklami lairengi langri badu ubada sajik nganbi orami obada magi thawai mi ado maya manungdagi thoraktuna lairel aduta yosinkhri madugi hek matung sajik nganbi mikak tholoklami sajik nganbi na is kari mangno haujikidadi asomdana amaiba amuraina tareng leiribadu mai pakladuna sajik nganbigi thawai mi manga magi makutta leiri adugi matung amaiba amuraina angang apumba khara sajik nganbigi mayumda thajillaklami mathangi numitni sajik nganbi masado kaya inung nungairamdi laisang mamana masa nungaiti haibaduda mamagi seba tawbal loiraga nungdang wairam aduwaita lei hekpa chalami sanagi singthrawado hekpa changlami matamdo laisangna khangdabagi wan layamna kundinari ngai matamni nongpok leima panthuibi imana irai leima imadi yeng asumna haireklami yengo ita oigi lamda oibise khudung thibana langkoi channa mabu ngaiduna leiri madugi sumathak migi posemna nuja oibise thawai phawba mangbu yai ilai leimina amuk ita nuja oibi asigi thawai se pamuida panthuibina ita nupi asigi masada kaidongduna taibang kumai sanarak ita yari pokta leiba phattaba amaiba singase parama tambigi asumna panthuibi ima do laisang khoidu thambal aduta sathuptuna leikhri laisang lei hekpatu loraduna mayumda hallaga lei yonbi mani leihaunuda lei ado yonbiyu haiduna pikhri leihaunu sanagi singthraw adu ubada harau mankiduna yamlaba tariat chinja piramki laisangsu tariat chinja ado pai ching walaga mayumda hankhri ahingi matamni warubi makhong hamling lakpadagi yena khada thulaklaga amangsang aduta makhong hambal loiraga thulakpada khudi thichenduna tusellami amangsang mamang aduta adumna tusinduna leiringai magi makhori adu pai wang sauruba laimu amana warubi ado hatlami hatpa loraga makhoigi maninda hauba haino pambi masada yansinduna thanamlei somdasu ahing ado adu maktada laisang sakhum lomda konlik takhibagi khonjen tai
ꯑꯁꯨꯝꯅ ꯇꯥꯈꯤꯕꯗꯨꯗ ꯀꯣꯂꯤꯛ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯦꯡꯐꯨ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯡꯉꯣꯜꯗ ꯁꯥꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯄꯥꯟꯊꯣꯏꯕꯤ ꯑꯗꯣ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯂꯥꯏꯁꯪꯅ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯄꯨꯝꯕ ꯅꯣꯏꯒ ꯂꯩꯐꯝ ꯅꯠꯇꯦ꯫ ꯅꯕꯦꯝꯃ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯈꯝꯅꯨꯡ ꯁꯋꯥꯒꯤ ꯂꯝꯕꯤꯗ ꯃꯥꯏꯀꯩ ꯄꯥꯡꯈꯨ꯫ ꯊꯣꯉꯥꯛ ꯑꯁꯤꯊꯦꯜ ꯂꯩꯕꯥꯛꯇꯁꯨ ꯂꯥꯛꯇꯕ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯃꯦꯔꯥꯟ ꯂꯪꯕ ꯑꯣꯏꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯆꯠꯂꯣ꯫ ꯅꯕꯦꯝꯃ ꯑꯩꯅ ꯍꯥꯏꯔꯤꯉꯩ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯄꯨꯝꯕꯈꯩ ꯄꯥꯝꯕ ꯀꯩꯔꯦꯟꯒꯤ ꯌꯥꯅꯨꯡꯗ ꯅꯣꯡꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯅ ꯁꯨꯝꯆꯤꯠ ꯄꯥꯏ ꯍꯣꯏꯊꯗ꯭ꯔꯤꯉꯩ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯈꯣꯡꯒꯤ ꯅꯥꯀꯩ ꯊꯥꯡꯗꯨꯅ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯆꯠꯈ꯭ꯔꯣ꯫ ꯑꯉꯥꯡ ꯑꯄꯨꯝꯕꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯀꯤꯔꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯖꯤꯛ ꯉꯥꯟꯕꯤꯒꯤ ꯊꯋꯥꯏꯃꯤ ꯑꯗꯣ ꯀꯧꯁꯤꯟꯅꯕ ꯑꯍꯤꯡ ꯑꯗꯨꯗ ꯇꯔꯦꯡ ꯑꯃ ꯈꯨꯗꯛꯇ ꯊꯣꯛꯍꯜꯂꯤ꯫ ꯇꯔꯦꯡ ꯑꯗꯨ ꯍꯜꯂꯒ ꯂꯩꯕꯗꯒꯤ ꯁꯖꯤꯛ ꯉꯥꯟꯕꯤꯒꯤ ꯊꯋꯥꯏꯃꯤ 5 ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯍꯥꯞꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯔꯨꯕꯤꯒꯤ ꯃꯤꯁꯤ ꯑꯗꯣ ꯇꯣꯝꯕꯤꯒꯤ ꯃꯤꯁꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯁꯔꯥ ꯁꯠꯂꯝꯃꯤ꯫ ꯋꯥꯔꯨꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯂꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯂꯥꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯑꯗꯣ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯎꯀꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯎꯀꯨ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯂꯩꯔꯤꯕ ꯋꯥꯔꯨꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨꯅ ꯌꯩꯕꯗ ꯃꯁꯥ ꯑꯗꯣ ꯍꯩꯅꯗꯕꯒꯨꯝ ꯋꯥꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯤ꯫ ꯃꯥꯅꯤ, ꯋꯥꯔꯨꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯁꯖꯤꯛ ꯉꯥꯟꯕꯤ ꯃꯁꯥ ꯈꯔ ꯐꯒꯠꯂꯤ ꯍꯥꯏꯅ ꯂꯩꯔꯤ꯫ ꯃꯆꯥꯅ ꯀꯩꯊꯦꯜ ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯆꯠꯇ꯭ꯔꯤ꯫ ꯂꯩꯁꯥꯡꯁꯨ ꯃꯃꯥꯅ ꯍꯌꯦꯡ ꯂꯩ ꯌꯣꯟꯅꯅꯕ ꯂꯩ ꯍꯦꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯀꯧꯔꯨꯔꯤ꯫ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯂꯩꯇꯥꯏꯅꯒꯦ ꯍꯥꯏꯔꯕꯗꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ 7 ꯆꯪꯒꯅꯤ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯀꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ 7 ꯊꯤꯔꯨꯔꯤ꯫ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯄꯔꯦꯡ ꯁꯥꯡꯅ ꯊꯝꯂꯒ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯊꯥꯡꯖ 7 ꯆꯪꯅ ꯁꯥꯕ ꯊꯥꯡ ꯑꯃꯅ ꯂꯦꯟꯊꯠꯂꯝꯃꯤ꯫ ꯎꯃꯪ ꯋꯥꯃꯪꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯋꯥꯔꯨꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯨꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯣꯠꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯃꯨꯔꯩꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯦ꯫ ꯑꯉꯥꯡ ꯑꯄꯨꯝꯕ ꯑꯗꯨꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯁꯖꯤꯛ ꯉꯥꯟꯕꯤꯒꯤ ꯊꯋꯥꯏꯃꯤꯁꯨ ꯍꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯔꯩ ꯉꯛꯂꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯣꯟ ꯊꯤꯖꯤꯟꯕꯗ ꯎꯔꯦ꯫ ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤꯅ ꯂꯩꯁꯥꯡꯒꯤ ꯃꯁꯥꯗ ꯁꯥꯊꯨꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯑꯃꯨꯔꯩꯗꯣ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯖꯥꯎꯕꯤꯁꯨ ꯂꯥꯛꯂꯒ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯔꯕꯒꯦ? ꯑꯃꯥꯏꯕ ꯑꯃꯨꯔꯩꯅ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯁꯖꯤꯛ ꯉꯥꯟꯕꯤꯒꯤ ꯊꯋꯥꯏꯃꯤ ꯑꯗꯣ ꯀꯧꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯤꯔꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯂꯨꯔꯤꯕꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯡꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤꯅ ꯀꯥꯏꯗꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯄꯣꯠ ꯑꯃꯥꯡꯕ ꯈꯔ ꯄꯤꯒꯦ, ꯃꯁꯤ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯊꯝꯃꯨ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏ ꯑꯗꯣ ꯂꯩꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯄ꯭ꯔꯨꯝ ꯑꯁꯤꯕ 7 ꯉꯥꯃꯨꯒ ꯊꯨꯝꯒ ꯇꯩꯁꯤꯜꯂꯒ ꯁꯤꯡꯖꯨ ꯁꯨꯕꯒꯨꯝ ꯇꯣꯠꯂꯒ ꯁꯅꯥꯖꯥꯎꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯤꯁꯨ ꯃꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯁꯅꯥꯖꯥꯎꯕꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯉꯥꯄ꯭ꯔꯨꯝ ꯑꯁꯤꯕ ꯉꯥꯃꯨ ꯑꯗꯣ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯅ ꯐꯠꯇꯕ ꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯤ ꯁꯅꯥꯖꯥꯎꯕꯤꯅ ꯑꯍꯤꯡꯗ ꯆꯠꯂꯤꯕꯗꯨ ꯂꯥꯏꯃꯨ ꯑꯃꯠꯇꯅ ꯊꯦꯡꯅꯔꯝꯗꯦ꯫ ꯂꯩꯁꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯂꯤꯉꯩ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯝꯃꯤ꯫ ꯂꯩꯁꯥꯡꯒꯤ ꯈꯣꯏꯗꯧ ꯊꯝꯕꯥꯜꯗ ꯁꯥꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯄꯥꯟꯊꯣꯏꯕꯤ ꯑꯗꯣ ꯅꯨꯡꯉꯣꯜꯗ ꯈꯜꯂꯤ꯫ ꯑꯣ, ꯑꯃꯥꯏꯕ ꯅꯪꯗꯤ ꯑꯩꯕꯨ ꯇꯥꯜꯂꯤꯕꯣꯏꯔꯦ꯫ ꯐꯩ, ꯈꯪꯒꯅꯤꯗꯅ
ꯑꯃꯥꯏꯕ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯑꯗꯣ ꯂꯩꯕ ꯉꯝꯗꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩꯅꯨ ꯑꯍꯣꯡꯕꯤꯗꯣ ꯋꯥꯏꯔꯝ ꯁꯨꯝꯆꯤꯠ ꯄꯥꯏ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯅꯃꯛ ꯍꯣꯏꯊꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯨꯝꯆꯤꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯁꯥꯏ ꯁꯅꯥꯖꯧꯕꯤꯅ ꯊꯅꯝꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯈꯥ ꯄꯥꯡꯅ ꯃꯥꯏꯀꯩꯔꯣꯝꯗ ꯂꯣꯏꯅꯃꯛ ꯍꯣꯏꯊꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯥꯏꯁꯪꯒꯤ ꯃꯁꯥꯗ ꯀꯥꯏꯗꯣꯡꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯤ꯫ ꯁꯖꯤꯛ ꯉꯥꯟꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯂꯩꯁꯤꯡ ꯑꯗꯣ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯕꯦꯝꯍꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯁꯖꯤꯛ ꯇꯣꯝꯕꯤꯗꯣ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯤ꯫ ꯏꯕꯦꯝꯍꯜꯁꯨ ꯁꯖꯤꯛ ꯇꯣꯝꯕꯤꯅ ꯍꯟꯈꯤꯕꯗꯨꯇ ꯊꯤꯡꯗꯤ ꯋꯥꯏꯗꯨꯝ ꯁꯪꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯃꯨꯔꯩꯒꯤ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯏꯕꯦꯝꯍꯜꯒꯤ ꯏꯃꯨꯡꯒꯤ ꯂꯥꯏꯕꯛ꯫ ꯏꯕꯦꯝꯍꯜꯒ ꯑꯃꯥꯏꯕ ꯑꯃꯨꯔꯩꯒ ꯏꯔꯥꯞ ꯂꯥꯞꯅꯗꯦ꯫ ꯂꯩꯁꯥꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯙꯤ ꯀꯟꯅ ꯁꯥꯔꯤ꯫ ꯂꯥꯏꯙꯤ ꯁꯥꯔꯤꯉꯩ ꯃꯇꯥ ꯁꯂꯥꯏ ꯉꯥꯟꯕꯤꯗꯣ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯍꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏ ꯑꯗꯨꯗ ꯂꯩꯁꯥꯡ ꯁꯅꯥꯒꯤ ꯆꯤꯡꯇ꯭ꯔꯥꯎ ꯖꯨꯕꯥ ꯀꯨꯁꯨꯝ ꯍꯦꯛꯄ ꯆꯠꯂꯝꯃꯤ꯫ ꯍꯦꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯔꯩ ꯂꯩꯁꯥꯡꯒꯤ ꯊꯋꯥꯏꯃꯤ ꯑꯗꯣ ꯇꯔꯦꯡ ꯂꯩꯗꯨꯅ ꯊꯋꯥꯏꯃꯤ ꯆꯤꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯂꯩꯁꯥꯡꯒꯤ ꯊꯋꯥꯏꯃꯤ ꯑꯗꯣ ꯆꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯤꯅ ꯀꯥꯏꯗꯣꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏ ꯊꯋꯥꯏꯃꯤ ꯆꯤꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯃꯥꯏꯕ ꯑꯃꯨꯔꯩ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ? ꯃꯁꯤꯒꯤ ꯂꯩꯁꯥꯡ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯂꯥꯏꯅ ꯆꯥꯟꯕ ꯂꯥꯏꯒꯤ ꯂꯥꯡꯑꯣꯜ ꯑꯃꯅꯤꯗꯅ꯫ ꯑꯩ ꯃꯇꯝ ꯂꯩꯔꯤꯉꯩ ꯇꯣꯛꯍꯧꯕꯅ ꯐꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯅꯥꯖꯧꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯁꯅꯥꯖꯧꯕꯤ ꯑꯃꯥꯏꯕ ꯑꯃꯨꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯕꯗ ꯑꯃꯨꯔꯩꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, ꯑꯩ ꯏꯕꯦꯝꯃ, ꯑꯩ ꯅꯪꯒꯤ ꯊꯕꯛꯇꯨ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯖꯧꯕꯤ ꯑꯉꯛꯄꯒ ꯂꯣꯏꯅꯅ, ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕ? ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯅ ꯅꯅꯥꯎꯅ ꯋꯥ ꯍꯥꯏꯕꯒ ꯂꯣꯏꯕꯒ ꯅꯪꯗꯤ꯫ ꯑꯃꯥꯏꯕ ꯑꯃꯨꯔꯩꯅ ꯊꯥꯖꯜꯂꯒ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯊꯥꯖꯕ ꯑꯗꯨꯕꯨ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯉꯝꯂꯔꯣꯏ꯫ ꯅꯪ ꯂꯦꯡꯈ꯭ꯔꯣꯀꯣ꯫ ꯁꯅꯥꯖꯧꯕꯤ ꯃꯤꯅ ꯇꯥꯜꯂꯛꯄꯗꯨꯗ ꯂꯩꯕ ꯇꯜꯂꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯁꯅꯥꯖꯧꯕꯤꯁꯨ ꯃꯌꯨꯝꯗꯒ ꯆꯠꯇꯈꯩ ꯑꯃꯥꯏꯕꯤ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯁꯅꯥꯖꯧꯕꯤꯅ ꯂꯩꯁꯥꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯥꯡꯍꯟꯅꯤꯡꯂꯤꯕꯁꯤꯒꯤ ꯃꯔꯝ ꯂꯩ꯫ ꯅꯨꯃꯤꯠꯇꯨ ꯁꯖꯤꯛ ꯉꯥꯟꯕꯤ ꯂꯩ ꯌꯣꯜꯂꯨꯕꯒꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯁꯖꯤꯛ ꯉꯥꯟꯕꯤꯗ ꯃꯆꯥꯅ ꯂꯥꯏꯙꯤꯒꯤ ꯂꯪ ꯂꯩꯔꯛꯎ ꯍꯥꯏꯕꯗꯒꯤ ꯂꯪ ꯑꯗꯣ ꯂꯩꯔꯤꯉꯩ ꯁꯅꯥꯖꯧꯕꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗ, ꯍꯣ ꯇꯥꯗ, ꯂꯪ ꯑꯍꯤꯡꯕ ꯈꯖꯤꯛꯇ ꯂꯩꯖꯒꯦ꯫ ꯃꯗꯨꯗ ꯏꯕꯣꯍꯜꯅ, ꯏꯕꯦꯝꯃ ꯁꯥꯎ ꯌꯥꯗꯦ, ꯅꯪꯅ ꯈꯔ ꯊꯦꯡꯅ ꯂꯥꯛꯄꯅꯅꯤ꯫ ꯍꯥꯟꯅ ꯂꯥꯛꯄ ꯁꯖꯤꯛ ꯉꯥꯟꯕꯤꯒꯤ ꯍꯥꯟꯅ ꯄꯤꯈ꯭ꯔꯦꯀꯣ꯫ ꯃꯗꯨꯗ ꯁꯅꯥꯖꯧꯕꯤꯅ, ꯇꯥꯗ, ꯑꯩꯒꯤꯁꯦ ꯈꯔ ꯊꯨꯔꯦ ꯑꯗꯨꯒꯤꯅꯤ꯫ ꯃꯗꯨꯗ ꯏꯕꯣꯍꯜꯅ, ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ꯫ ꯍꯣ ꯏꯕꯦꯝꯃ ꯁꯖꯤꯛ ꯉꯥꯟꯕꯤ, ꯁꯅꯥꯖꯧꯕꯤꯒꯤꯁꯤ ꯈꯔ ꯊꯨꯔꯦ ꯍꯥꯏꯔꯤꯅꯦ꯫ ꯃꯥꯒꯤꯁꯦ ꯍꯥꯟꯅ ꯄꯤꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕ? ꯃꯗꯨꯗ ꯁꯖꯤꯛ ꯉꯥꯟꯕꯤꯅ, ꯀꯩꯅꯣꯅꯦ ꯇꯥꯗ, ꯑꯩꯗꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅꯤ, ꯂꯝꯁꯥꯡꯅꯤ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯁꯨ, ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ, ꯑꯩꯒꯤꯗ ꯑꯣꯏꯅ ꯈꯔ ꯍꯥꯟꯅ ꯄꯤꯕꯤꯔꯣ꯫ ꯃꯗꯨꯗ ꯁꯅꯥꯖꯧꯕꯤꯅ, ꯀꯔꯤꯅꯣꯗ ꯏꯕꯦꯝꯃ, ꯑꯊꯨ ꯑꯀꯥꯏꯁꯨ ꯈꯔ ꯈꯪꯅꯁꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯏꯀꯣ, ꯇꯥꯗ, ꯑꯩꯒꯤꯗꯣ ꯍꯥꯟꯅ ꯄꯤꯕꯤꯔꯣ꯫ ꯁꯖꯤꯛ ꯉꯥꯟꯕꯤ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯕꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯇꯥꯗ, ꯑꯗꯨꯗꯤ ꯇꯥꯗꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯂꯩꯔꯔꯣꯏꯒꯦ, ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯂꯩꯔꯨꯔꯒꯦ꯫ ꯏꯕꯣꯍꯜꯁꯨ ꯃꯥꯒꯤ ꯃꯤ ꯑꯃ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ, ꯏꯕꯦꯝꯃ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨꯅꯦ ꯅꯪꯕꯣ, ꯏꯕꯦꯝꯃꯒꯤꯗꯨ ꯄꯤꯒꯦ, ꯅꯪꯒꯤ ꯇꯥꯗꯅ ꯁꯣꯏꯗꯅ ꯄꯤꯒꯦꯀꯣ꯫ ꯁꯅꯥꯖꯧꯕꯤ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯁꯖꯤꯛ ꯉꯥꯟꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯐꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯕꯣꯍꯜ ꯃꯥꯅ ꯈꯥꯝꯕꯗꯤ ꯉꯝꯗꯕꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯈꯔ ꯀꯧꯁꯤꯜꯂꯒ ꯈꯠꯅꯔꯤꯕꯗꯣ ꯈꯥꯝꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯜꯒꯤ ꯃꯆꯤꯟ ꯆꯠꯄ ꯈꯔꯅ ꯁꯖꯤꯛ ꯉꯥꯟꯕꯤ ꯁꯅꯥꯖꯧꯕꯤ ꯌꯦꯡꯅ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯈꯠꯅꯔꯤꯕꯗꯤ? ꯗꯨꯀꯥꯟ ꯑꯁꯤꯕꯨ ꯈꯠꯅꯐꯝ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯗꯨꯗ ꯁꯅꯥꯖꯧꯕꯤꯅ, ꯃꯌꯥꯝ, ꯑꯁꯤꯒꯤ ꯇꯧ ꯉꯝꯕꯤꯁꯤꯅ ꯑꯩꯍꯥꯛꯄꯨ ꯃꯥꯅ ꯑꯩꯒꯤ ꯁꯝ ꯑꯁꯤ ꯍꯥꯟꯅ ꯐꯣꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯩ꯫
Madu tabada sajik nganbina hari ibema nangna aigi samsi lamlaga phoikhibani thajadragane tada hangu tada uhubani mina pot leiringai nangna laksillaklaga nangi hana piyu haibada aina lamsangni chatkadoribase aduna aigi hana piyu haibada nangna aigi samasi pairaga hana phoikhiba natro maduda ibohalna mani ibema sina hairibasi chumi ibema sana jawbi nangna laleko laikai mi adusu ibohalna ahaibaduda sajik nganbi lande khangbadagi thadokri aduga sana jawbi bunna matung manau tawgunu hairamlaga mayum da hanakri sana jawbi hairiba numit asidagi hauduna sajik nganbi bu singnabaga loinana sajik nganbi ki imung manungbu awa ana tahannabatuda honadura laikhibani hairiba numit asidagi ni sana jawbina makhoi imungbu manghan takannabada honadura laikhibani nungthilgi matamni nungsa yakraba aduta salai nganbi mata laisang khoida lakli laisangsu harau salai nganbi bu kaushilli salai nganbina ita ngasidi ine mani sana khoiki potphamda singju sausidana laisangna ita yumse kanasu leiti imasu katheldagi halaktri aduna yumse thadokamba nungaitri aduna ita adumna tumta chajaruro maduda salai nganbina kainu ita mi sanbi khoi piaini khoi ngai luna lehorabani yaroita lawaba laisang salai nganbina haimen badagi yaduna porpham phambida singju saba lakli laisang su singju saba loraga mayumda halakli aduga lai hekpa chatlami laising to hekpa loraga mayumda halakpada laihawnu do hek thingnaruri laihawnu na laisang nangi leido yamna fazai nane lehoragi maduda laisangna ine sawyati sidi haying imana yonanaba heklurabani maduda lehawnuna he ibe manabu karino ne loine loge haibata tine nangko khara piramu haibata ne maduda laisangna karino de ine mi imana yonabani hairedana maduda lehawnuna ibe ma leisabina tikna tagum wangang kamjau khunganu ne nangbo aingonda piramu tariat chenja nanina khangna pigadoribani nakhoi imana yonbadusu adu mangai tariat chenjagi natro aisu tariat chenja piraga leigadoribani maduda laisangna mariyena batanduna sanagi jingthrawado khara khallaga pikhri laihawnusu lei adugi tariat chenja piramlaga mayum lomda chatkhri sajik nganbi lei yonba loradunna katheldagi halaklami masana laidi sabagi langleir o haibatuta bisaktagi langleiraga halaklami sajik nganbi sana jawbi ki thodok dagi ibohal hoidagi pot ama phawwa laikhirei nungthilgi matam aduta chanchando pata thambau kanna tali thambau tanba loraga mayumda halakpada uri lairel ama pat adugi phumdi mathak aduta leiribado chanchan pakhatladuna mayumda hathu lakli numittu ki numidang aduta chanchan mabukado chingmuk wangna kangkhatladuna ahing aduta adumak thawai thari nongale imungi mina chanchan haudokpa changlakpa matamdari uri chanchangi asiba haksang ado marudagi amaiba ama tawduna mathau mangam pangthokri amaiba kullajandana chanchangi mama usma ying ngasi siriba nupi masa se lairen oknabanani nungthilgi matamda mabu karai chatlubagi maduda usmana oja maiba ngarang mase pata thambok tani haiduna chatkhibani halakpada karimtadi tawkhiri numidangi chak chaba loraga phamungda tumba sangkhibani aduga ngasi tholiba thodoga sini maduda kullachandrana karisu khaluranu deibema magi marai baktabu tam kharbadi kanba ngamde haiduni asumna sumhau khibana lamta thani angangdagi hauduna pakhak laisabi kaya wana ngaijarakpa yausang haibado ahanba nubitni yausang mai thaba loraga angang kaya nakathengba niba chatlami laisangsu angang lakribasing aduta kabuk yelaga tariat chenja piduna numit adusu haukri yausanggi numit mari suba numitni awanglomgi lampakta thabal tawni haibadagi laisangsu thabal chongpa ado chatnanaba thorang tawri
ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯂꯥꯏ ꯉꯥꯟꯕꯤ ꯑꯃꯗꯤ ꯀꯦꯊꯕꯤꯁꯨ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯂꯥꯏꯁꯥꯡꯗꯣ ꯍꯧꯕ ꯂꯥꯛꯏ꯫ ꯂꯥꯏꯁꯥꯡꯁꯨ ꯂꯣꯏꯁꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯂꯒ ꯃꯇꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯂꯥꯛꯂꯤ꯫ ꯊꯥꯕꯜ ꯆꯣꯡꯐꯝ ꯌꯧꯔꯒ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯌꯥꯏꯈꯣꯝꯕ ꯂꯥꯏꯁꯥꯡꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯥꯞ ꯄꯥꯏ ꯊꯥꯕꯜ ꯆꯣꯡꯕ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯑꯃꯨꯛ ꯌꯥꯏꯈꯣꯝꯕꯒ ꯂꯩꯁꯥꯡꯒ ꯄꯥꯏꯅꯔꯤꯕ ꯈꯨꯠ ꯑꯗꯣ ꯀꯛꯊꯠꯂꯒ ꯌꯣꯏꯃꯌꯥꯏ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯁꯥꯡꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯔꯒ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯌꯥꯏꯈꯣꯝꯕ ꯌꯣꯏꯃꯌꯥꯏ ꯌꯦꯡꯗꯨꯅ ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯏꯇꯥꯎ ꯍꯦꯛꯇ ꯍꯥꯏꯔꯒꯦ, ꯃꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯠꯂꯒ ꯁꯣꯝꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯗꯨꯗ ꯌꯣꯏꯃꯌꯥꯏꯅ ꯑꯩ ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯗꯅ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯗꯤ ꯄꯪꯂꯩ ꯃꯔꯩꯌꯨ, ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨꯅꯦ ꯅꯪꯕꯣ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯍꯦꯔꯥ ꯑꯗꯨꯗꯤ ꯋꯥ ꯀꯥꯏꯅꯔꯣꯏꯗ꯭ꯔꯣ, ꯂꯦꯝꯗꯣꯏꯁꯤ ꯑꯩꯅꯔꯣ ꯅꯪꯅꯔꯣ? ꯃꯗꯨꯗ ꯌꯣꯏꯃꯌꯥꯏꯅ ꯋꯥ ꯀꯥꯏꯅꯩ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯝꯂꯒ ꯈꯪꯍꯧꯗꯦ ꯌꯥꯏꯈꯣꯝꯕ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯌꯣꯏꯃꯌꯥꯏ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯅꯔꯒ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯣꯏꯃꯌꯥꯏꯁꯨ ꯌꯥꯏꯈꯣꯝꯕꯒꯤ ꯃꯕꯨꯛꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯗꯒꯤ ꯌꯥꯏꯈꯣꯝꯕ ꯈꯔ ꯄꯥꯏꯊꯣꯛꯏ꯫ ꯃꯇꯧꯗꯨꯗ ꯎꯕꯗ ꯂꯥꯏꯁꯥꯡꯗꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯈꯟꯅꯔꯤꯕ ꯑꯅꯤꯗꯣ ꯈꯥꯝꯗꯣꯛꯏ꯫ ꯆꯥꯎꯔꯦꯟꯅ ꯍꯩ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯟꯅꯐꯝ ꯏꯂꯩ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯑꯅꯤ ꯑꯗꯨꯁꯨ ꯈꯨꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯈꯩ ꯉꯥꯡꯅꯝꯂꯒ ꯑꯅꯤ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯥꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯜꯂꯗꯨꯅ ꯁꯂꯥꯏ ꯉꯥꯟꯕꯤ ꯑꯃꯗꯤ ꯀꯦꯊꯕꯤꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯁꯂꯥꯏ ꯉꯥꯟꯕꯤ ꯀꯦꯊꯕꯤꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯍꯧꯔꯤ꯫ ꯂꯩꯁꯥꯡ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣ ꯉꯁꯥꯏ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯅ ꯂꯣꯟꯁꯤꯜꯂꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯗꯨꯝ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯂꯩꯁꯥꯡ ꯇꯨꯍꯥꯎ ꯑꯗꯣ ꯆꯞ ꯌꯨꯡꯉꯤ, ꯂꯩꯕꯥꯛ ꯃꯊꯛꯇ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯤ꯫ ꯂꯩꯁꯥꯡ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯅ ꯄꯨꯡꯊꯨꯝ ꯊꯨꯝ ꯑꯍꯤꯡ ꯑꯗꯨꯗ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯁꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯩꯁꯥꯡꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯟꯅꯔꯛꯂꯤ꯫ ꯁꯖꯤꯛ ꯉꯥꯟꯕꯤꯒꯤ ꯃꯤꯁꯤ ꯑꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯀꯤꯕ ꯄꯣꯛꯅꯩ꯫ ꯁꯖꯤꯛ ꯉꯥꯟꯕꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯊꯥꯡꯒꯣꯜ ꯑꯃꯅ ꯌꯥꯜꯂꯝꯕꯗꯒꯤ ꯃꯃꯤ ꯇꯥꯏ꯫ ꯑꯗꯨꯒ ꯈꯗꯥꯡꯒ ꯈꯧꯔꯤꯒ ꯊꯪꯅꯕ ꯃꯄꯥ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗꯒꯤ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯂꯩꯔꯤꯕꯗꯣ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯂꯧꯊꯔꯒ ꯑꯃꯥꯏꯕ ꯀꯧꯔꯨꯗꯨꯅ ꯁꯖꯤꯛ ꯉꯥꯟꯕꯤ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯄꯣꯠꯂꯣꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯥꯡ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯗꯣ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯀꯔꯤꯕꯨ ꯇꯧꯔꯛꯀꯅꯤ? ꯁꯖꯤꯛ ꯉꯥꯟꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯁꯖꯤꯛ ꯉꯥꯟꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯨ ꯃꯅꯨꯡꯗ ꯃꯪ ꯂꯝꯕꯤꯗ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯁꯖꯤꯛ ꯉꯥꯟꯕꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯥꯡ ꯆꯥꯛꯀ ꯊꯣꯡꯗꯕ ꯃꯈꯩ ꯐꯃꯨꯡꯗ ꯂꯩꯔꯤ꯫ ꯃꯅꯦ ꯏꯕꯦꯝꯍꯜꯅ ꯃꯥꯒ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯡꯅ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯏꯕꯦꯝꯍꯜꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯂꯩꯁꯥꯡ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯑꯉꯥꯡ ꯑꯃꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯄꯗꯣ ꯇꯥꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯁꯥꯡꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯐꯃꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯇꯔꯦꯡ ꯂꯩꯔꯤꯕꯗꯣ ꯂꯩꯁꯥꯡꯒꯤ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯥꯡ ꯍꯤꯞꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯣ ꯈꯪꯁꯤꯡ ꯁꯤꯡꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯑꯃꯨꯛ ꯅꯣꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯁꯥꯡꯁꯨ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯕ ꯌꯥꯗꯅ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯥꯡ ꯆꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯀꯦ ꯑꯗꯨꯒ ꯃꯅꯦ ꯑꯃꯗ ꯑꯃꯨꯛ ꯄꯤꯗꯨꯅ ꯌꯣꯜꯍꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯑꯃꯨꯛ ꯆꯦꯡ ꯋꯥꯟꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯃꯒꯤ ꯅꯨꯡꯗꯒꯤꯅꯤ꯫ ꯂꯩꯁꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯀꯧꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯃꯌꯨꯝ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯃꯩ ꯆꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯁꯥꯡ ꯆꯥꯛꯈꯨꯝꯂꯣꯝꯗ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯎꯔꯦ ꯃꯍꯥꯛꯅ ꯃꯩ ꯊꯥꯒꯠꯂꯝꯕ ꯁꯤꯡ ꯑꯃ ꯄꯥꯏꯔꯒ ꯑꯉꯥꯡ ꯃꯆꯥ ꯐꯠꯇꯕ ꯑꯃꯅ ꯌꯨꯝꯒꯤ ꯆꯥꯛꯈꯨꯝꯒꯤ ꯂꯩꯔꯪ ꯃꯊꯛꯇꯒꯤ
ꯀꯥꯆꯤꯟ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯁꯥꯡꯗ ꯃꯃꯤꯠ ꯑꯗꯣ ꯆꯥꯗꯧꯈꯩ ꯌꯦꯡꯂꯤꯕꯗꯣ ꯂꯩꯁꯪ ꯎꯏ꯫ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯁꯨ ꯊꯪꯅꯕ ꯌꯨꯝꯗꯒꯤ ꯃꯩ ꯆꯥꯛꯂꯛꯄ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯤꯟꯁꯤꯟꯅꯗꯨꯅ ꯃꯩ ꯑꯗꯣ ꯃꯨꯊꯠꯅꯕ ꯍꯣꯠꯅꯩ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯩ ꯑꯗꯨꯗꯤ ꯃꯨꯊꯠꯂꯦ꯫ ꯂꯩꯁꯥꯡ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯌꯨꯝ ꯑꯃꯨꯛ ꯃꯩꯅ ꯆꯥꯛꯄ ꯑꯗꯨꯗ ꯂꯩꯁꯥꯡ ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯩ ꯆꯥꯛꯄ ꯃꯔꯛꯇ ꯎꯈꯤꯕ ꯑꯉꯥꯡ ꯑꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯅꯨꯡꯗꯥꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯥꯏꯁꯪ ꯃꯌꯨꯝ ꯑꯗꯣ ꯃꯥꯒꯤ ꯑꯔꯩꯕ ꯁꯦꯜ ꯈꯔ ꯑꯃ ꯄꯨꯊꯣꯛꯆꯗꯨꯅ ꯃꯥꯅ ꯏꯕꯦꯜꯍꯜꯅ ꯄꯤꯕꯤꯔꯛꯄ ꯁꯦꯜ ꯈꯔꯒ ꯌꯨꯝ ꯑꯗꯣ ꯁꯦꯝꯖꯤꯜꯂꯤ꯫ ꯂꯥꯏꯁꯪꯁꯨ ꯈꯪꯏ ꯃꯥꯒꯤ ꯌꯨꯝ ꯑꯁꯦ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕꯗꯣ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯩꯁꯥꯡ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯂꯩꯁꯥꯡ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜꯒ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒ ꯂꯩꯁꯥꯡꯒꯤ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯄꯤꯕꯥꯔꯦꯜꯅ ꯂꯩꯁꯥꯡ ꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯁꯤꯗꯤ ꯈꯔ ꯂꯨꯗꯧꯔꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯨ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦꯗꯣ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯥꯏ ꯐꯠꯇꯕ ꯑꯄꯣꯏꯕꯅ ꯈꯣꯡꯒꯥꯏ ꯆꯟꯅ ꯐꯝꯗꯨꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛꯄꯨ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯤꯡꯁꯤꯜꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯌꯨꯝ ꯑꯁꯤ ꯃꯤ ꯑꯃꯅ ꯄꯣꯠꯁꯦꯝ ꯇꯧꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯍꯪꯕ ꯌꯥꯔꯤꯕ ꯋꯥꯐꯝꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕ, ꯑꯗꯨꯒ ꯂꯩꯁꯥꯡꯒꯤ ꯈꯣꯏꯗꯧ ꯊꯝꯕꯥꯜꯗ ꯀꯥꯏꯗꯣꯡꯈꯤꯕ ꯅꯣꯡꯄꯣꯛꯂꯩꯃ ꯄꯥꯟꯊꯣꯏꯕꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯍꯪꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯍꯪꯒꯠꯅ ꯌꯦꯡꯁꯤ꯫ ꯁꯅꯥꯖꯥꯎꯕꯤ ꯑꯃꯥꯏꯕꯤ ꯇꯝꯐꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯇꯝꯐꯥ ꯁꯅꯥꯖꯥꯎꯕꯤ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯩꯃꯥ ꯁꯅꯥꯖꯥꯎꯕꯤ, ꯎꯗꯕꯕꯨ ꯀꯨꯏꯔꯦꯗ ꯅꯪꯕꯣ ꯀꯝꯗꯧꯔꯤꯒꯦ? ꯀꯃꯥꯏꯅ ꯄꯥꯜꯂꯤꯒꯦ ꯍꯥꯏꯕ ꯅꯪꯕꯣ? ꯃꯗꯨꯗ ꯁꯅꯥꯖꯥꯎꯕꯤꯅ ꯏꯆꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯤꯌꯦ꯫ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕ꯫ ꯃꯗꯨꯗ ꯇꯝꯐꯥꯅ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯗꯨꯒ ꯃꯗꯨꯗ ꯁꯅꯥꯖꯥꯎꯕꯤꯅ ꯏꯆꯦ, ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯑꯇꯩ ꯅꯠꯇꯦ, ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯟ ꯌꯥꯏꯔꯤꯄꯣꯛ ꯑꯁꯤꯗꯒꯤ ꯃꯨꯊꯠꯄ ꯑꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯃꯗꯨꯗ ꯇꯝꯐꯥꯅ ꯍꯩ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯩꯅꯖꯕꯤꯅꯤꯅꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ, ꯅꯆꯦ ꯂꯩꯔꯤ꯫ ꯁꯅꯥꯖꯥꯎꯕꯤꯅ ꯑꯃꯨꯛ ꯃꯗꯨꯗ ꯀꯩꯗꯧꯔꯕ? ꯁꯅꯥꯖꯥꯎꯕꯤꯅ ꯏꯆꯦ ꯃꯃꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯄꯥꯟꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯠ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏ꯫ ꯏꯆꯦ ꯅꯪꯅ ꯑꯅꯤꯁꯨꯕꯅꯤ ꯑꯩꯅ ꯌꯦꯡꯖꯔꯤꯕꯁꯦ꯫ ꯍꯥꯟꯅ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯉꯤ, ꯃꯗꯨꯗꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯊꯥꯒꯗꯧꯔꯤꯕ ꯁꯦꯜ ꯑꯁꯤ ꯍꯟꯗꯣꯔꯛꯏ꯫ ꯇꯝꯐꯥ ꯁꯅꯥꯖꯥꯎꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯦꯜꯗ ꯆꯨꯞꯄꯒꯤ ꯍꯧꯅꯕꯤ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯟꯊꯗꯅ ꯁꯅꯥꯖꯥꯎꯕꯤ ꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯩ ꯅꯆꯦ ꯇꯝꯐꯥ ꯂꯩꯔꯤꯉꯩ ꯀꯔꯤꯃꯠꯇ ꯋꯥꯔꯨꯅꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯀꯩꯗꯣꯡꯂꯤꯕ ꯄꯥꯟꯊꯣꯏꯕꯤ ꯑꯗꯨ ꯇꯥꯟꯊꯣꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ꯫ ꯁꯅꯥꯖꯥꯎꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯝꯐꯥ ꯃꯁꯥꯗ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯀꯦꯟꯗꯜ 5 ꯀꯣꯏꯅ ꯊꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯏꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤ ꯁꯥꯗꯨꯅ ꯐꯩꯖꯣꯝ ꯀꯣꯌꯦꯠꯅ ꯁꯦꯠꯆꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯝꯐꯥ ꯊꯥꯡ 3 ꯆꯪꯅ ꯁꯥꯕ ꯊꯥꯡꯒꯣꯜ ꯑꯗꯣ ꯄꯥꯏꯔꯒ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯁꯥꯔꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯀꯦꯟꯗꯜ 5ꯒꯤ ꯃꯌꯥꯏꯗ ꯊꯝꯂꯤꯕ ꯑꯗꯣ ꯃꯕꯨꯛ ꯐꯥꯎꯅ ꯊꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯣꯉꯥꯟꯅ ꯁꯥꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤ ꯀꯣꯌꯦꯠ ꯐꯩꯖꯣꯝꯒꯤ ꯃꯍꯨꯠ ꯈꯥꯃꯦꯟ ꯆꯠꯄ ꯐꯩꯖꯣꯝꯗꯒꯤ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯁꯦꯠꯆꯤꯜꯂꯕ ꯃꯤꯇꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯤꯜꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯅꯨꯡꯗꯥꯡ ꯑꯗꯨꯃꯛꯇꯗ ꯂꯩꯁꯥꯡꯒꯤ ꯃꯕꯣꯛ ꯂꯩꯁꯥꯡꯂꯨꯅ ꯇꯨꯝꯂꯝꯕ ꯀꯥ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯒꯤ ꯃꯄꯥ ꯑꯗꯨꯗꯒꯤ ꯁꯅꯥ ꯃꯆꯨꯒꯨꯝ ꯉꯥꯜꯂꯕ ꯇꯟꯗꯟ 2 ꯄꯥꯏꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯇꯟꯗꯟ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯇꯟꯗꯟꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯨꯁꯤ ꯉꯥꯟꯕ ꯇꯟꯗꯟ ꯑꯃ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯂꯩꯁꯥꯡ ꯑꯃꯗꯤ ꯁꯖꯤꯛ ꯉꯥꯟꯕꯤꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟ ꯑꯅꯤꯅ ꯂꯩꯇ꯭ꯔꯕꯗ ꯑꯄꯣꯏꯕ ꯂꯥꯏꯅ ꯂꯩꯔꯕ ꯌꯨꯝ ꯑꯗꯨꯗ
ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯁꯨ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯃꯥꯁꯨ ꯂꯥꯏꯁꯪ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯈꯪꯕꯗꯒꯤ ꯅꯣꯛꯃꯤ ꯃꯐꯤ ꯁꯦꯠꯆꯤꯜꯂꯒ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯖꯥꯎꯕꯤ ꯑꯃꯥꯏꯕꯤ ꯇꯝꯐꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯇꯝꯐꯥꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯥꯏ꯫ ꯁꯅꯥꯖꯥꯎꯕꯤꯁꯨ ꯃꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯇꯝꯐꯥꯗ 1,000ꯒꯤ ꯁꯦꯟꯐꯝ ꯁꯤꯟꯅꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯁꯅꯥꯖꯥꯎꯕꯤ ꯌꯦꯡ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯏꯕꯦꯝꯃ, ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯅꯤ꯫ ꯑꯩꯅ ꯉꯔꯥꯡ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗ ꯊꯥꯖꯤꯟꯈꯤꯕ ꯂꯥꯏ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯠꯂꯗꯕꯅꯤ, ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯗ꯫ ꯁꯅꯥꯖꯥꯎꯕꯤꯁꯨ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤꯅꯤ ꯂꯩꯁꯥꯡꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯖꯤꯛ ꯉꯥꯟꯕꯤ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯆꯠꯂꯤꯕꯗꯣ ꯎꯏ꯫ ꯁꯖꯤꯛ ꯉꯥꯟꯕꯤ ꯀꯤꯔꯁꯨ ꯀꯤꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯁꯖꯤꯛ ꯉꯥꯟꯕꯤꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯈꯣꯔꯤ ꯑꯗꯨꯗ ꯊꯧꯔꯕ ꯊꯥꯡꯒꯣꯜ ꯑꯃꯅ ꯌꯥꯜꯂꯛꯏ꯫ ꯁꯖꯤꯛ ꯉꯥꯟꯕꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ, ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯁꯖꯤꯛ ꯉꯥꯟꯕꯤ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯁꯖꯤꯛ ꯉꯥꯟꯕꯤꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯃꯌꯥꯏ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯁꯖꯤꯛ ꯉꯥꯟꯕꯤ ꯃꯁꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯕ ꯐꯪꯗꯅ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯩꯁꯥꯡ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯃꯊꯪ ꯁꯝꯊꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯏꯁꯪꯅ ꯂꯥꯛꯈꯤꯕꯗꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯂꯥꯏꯁꯪꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯂꯥꯏꯅꯤꯡꯊꯧ ꯀꯧꯁꯤꯜꯂꯁꯤ ꯍꯥꯏꯕꯗꯒꯤ ꯂꯥꯏꯁꯥꯡ ꯋꯥꯔꯁꯨ ꯋꯥꯅ ꯂꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇꯨꯅꯤ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜ ꯂꯥꯏꯁꯪ ꯈꯣꯏꯗ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯣꯕꯦ ꯂꯥꯛꯏ꯫ ꯂꯥꯏꯁꯪꯁꯨ ꯑꯃꯥꯏꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯄꯤꯕꯥꯔꯦꯜ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯥꯏꯁꯪꯗ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯅꯅꯕ ꯍꯥꯏꯔꯝꯕꯗꯨ ꯂꯩꯁꯥꯡꯁꯨ ꯄꯣꯠꯁꯤꯡ ꯑꯗꯣ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯄꯤꯕꯥꯔꯦꯜ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯕꯨ ꯏꯀꯧꯗꯨꯅ ꯂꯥꯏꯁꯪꯒꯤ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯂꯥꯏꯁꯪ ꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯂꯣꯏꯅꯃꯛ ꯑꯄꯣꯏꯕ ꯃꯥꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯁꯪꯒꯤ ꯏꯃꯨꯡ ꯑꯗꯣ ꯉꯁꯤ ꯐꯖꯅ ꯁꯤꯠ ꯁꯦꯡꯂꯗꯨꯅ ꯑꯅꯧꯕ ꯏꯃꯨꯡ ꯑꯃ ꯂꯥꯏ ꯐꯠꯇꯕ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯃꯥꯗꯤ ꯂꯥꯏꯁꯪꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯖꯥꯎꯕꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯨꯝꯂꯤꯉꯩ ꯁꯅꯥꯖꯥꯎꯕꯤ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯃꯪ ꯑꯗꯨꯗ ꯁꯅꯥꯖꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯎꯏ꯫ ꯅꯨꯄꯤ ꯑꯗꯣ ꯀꯣꯛꯇ ꯀꯖꯦꯡ ꯂꯩ, ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯁꯦꯠꯄ, ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯃꯗ ꯇꯣꯡ꯫ ꯁꯅꯥꯖꯥꯎꯕꯤ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤꯌꯨ, ꯇꯥꯏꯕꯪ ꯁꯤꯟꯄꯥꯡꯉꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯒꯤ ꯃꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯣꯏꯔꯦ꯫ ꯉꯁꯤ ꯅꯣꯡꯃꯥꯏ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯤꯒꯤ ꯃꯥꯡꯅꯕꯇ ꯇꯧꯔꯤꯕ ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯣ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯂꯩꯕꯧꯍꯧꯔꯣ, ꯑꯗꯨꯒ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕꯒꯤ ꯂꯨꯔꯦꯟ ꯑꯗꯨꯁꯨ ꯌꯥꯗꯅ ꯃꯤꯔꯣꯜ ꯇꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯣ ꯍꯥꯏꯔꯝꯂꯒ ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯁꯅꯥꯖꯥꯎꯕꯤ ꯉꯔꯥꯡ ꯃꯥꯡꯈꯤꯕ ꯃꯪ ꯑꯗꯣ ꯈꯛꯇꯅꯤ ꯃꯥꯅ ꯅꯤꯡꯁꯤꯡꯂꯤꯕꯁꯦ꯫ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ, ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯔꯦꯝꯅꯔꯤ꯫ ꯁꯅꯥꯖꯥꯎꯕꯤ ꯃꯤꯒꯤ ꯃꯥꯡꯅꯕꯇ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯖꯥꯎꯕꯤꯒꯤ ꯄꯥꯎ ꯑꯗꯣ ꯈꯨꯜ ꯄꯨꯝꯅꯃꯛ ꯋꯥ ꯁꯟꯗꯣꯛꯄꯅ ꯂꯥꯏꯁꯪꯁꯨ ꯇꯥꯏ, ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯕꯗꯒꯤ ꯁꯅꯥꯖꯥꯎꯕꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯥꯏꯁꯪ ꯃꯊꯃꯣꯏꯅꯨꯡꯗ ꯀꯂꯛ ꯄꯦꯜꯂꯤ, ꯑꯃꯁꯨꯡ ꯃꯃꯥ ꯂꯩꯈꯤꯗꯕꯗꯣ ꯃꯥꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯝꯐꯥ ꯁꯅꯥꯖꯥꯎꯕꯤꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯔꯗꯤ パꯈꯠꯄ ꯄꯣꯛꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯇꯝꯐꯥ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏ ꯁꯥꯟꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯇꯟꯗꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯝ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ꯫
ꯃꯥꯅꯤ ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯅ ꯄꯥꯝꯕ ꯀꯩꯗ ꯇꯣꯡ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯇꯝꯐꯥ ꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯪꯅꯤꯗ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤꯌꯨ ꯂꯥꯏꯒꯤ ꯂꯥꯏꯃꯤꯠ ꯄꯥꯟꯗꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯅꯅꯕ ꯂꯥꯏꯃꯤꯠ ꯄꯤꯕ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯕ꯫ ꯃꯗꯨꯗ ꯇꯝꯐꯥ ꯅꯥꯆꯨꯡꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯩ ꯄꯥꯟꯊꯣꯏꯕꯤ ꯅꯪꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯈꯌꯨꯝ ꯂꯥꯏ ꯅꯈꯣꯏꯗꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯄꯪꯂꯩ ꯃꯔꯩꯌꯨ꯫ ꯍꯥꯟꯅ ꯁꯥꯎꯔꯝꯗꯕ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯎꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯝꯐꯥ ꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕ ꯇꯥꯏꯕꯪ ꯑꯣꯏꯕꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏ ꯑꯗꯣ ꯑꯩꯅ ꯁꯤꯟꯊꯔꯛꯄꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯁꯥꯗ ꯆꯦꯜꯂꯤꯕ ꯏ ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯃꯥꯒꯤ ꯏꯁꯤꯡ ꯑꯣꯏꯅ ꯆꯦꯜꯂꯣ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯥ ꯑꯗꯣ ꯃꯥꯡꯈ꯭ꯔꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯇꯝꯐꯥ ꯃꯁꯥ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯁꯥ ꯑꯗꯣ ꯏ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏ ꯇꯝꯐꯥ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯑꯗꯣ ꯃꯄꯨꯟꯁꯤ ꯃꯥꯡꯉꯤꯗꯣ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕ ꯁꯅꯥꯖꯥꯎꯕꯤ ꯂꯥꯏꯒꯤ ꯃꯤꯆꯩ ꯑꯌꯥꯛꯄ ꯐꯪꯗꯨꯅ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯂꯥꯏꯃꯤꯠ ꯄꯥꯜꯂꯒ ꯐꯠꯇꯕ ꯂꯝꯗ ꯁꯤꯖꯤꯟꯅꯕ ꯑꯃꯥꯏꯕꯤ ꯇꯝꯐꯥ ꯃꯄꯨꯟꯁꯤ ꯑꯗꯣ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯨꯔꯩꯗꯤ ꯉꯜꯂꯤꯉꯩ ꯇꯣꯛꯍꯧꯕꯅ ꯑꯋꯥꯕꯗꯤ ꯇꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯃꯤꯗ ꯀꯥꯏꯖꯗꯕ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯕ ꯂꯥꯏꯁꯪ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫